positive oiraba doctor dagi Sandorak tuna ateidasu laonarakle laiba asida nongmagi leptana Sandorakliba covid laina laisat ki manungda Imphal West district ki pasoi police ki manungsana laiba awang khunau maning laikai da laiba frontline worker ama oina Bisnupur district ki manungsanba laima pokpong gi PIC da duty taba doctor ama numit humni longi mamang dagi positive oirakpadagi ma ki contact tracing thirubada mahakna pot lairamba dukan phambi ama positive oirakpagi mipainari ngai ser asida frontline worker oiriba IRB gi personnel amasu August 10 da BRDL Jenims tagi positive oibagi report lakre doctor asigi maming khulem Joykanta singa sei kuthra katur kowe mahak numit khudingi mayumdagi duty satli hairi miyoy asina khul laikai da natana mafam kyara koisa chatuna miyoy kya pulamba lai hairi maram asina mahak ka pulamba miyoy kya paktaknana test toba mathau tari hairi maram asina lenga ki maikedi gi lokhot pam thokpa thabak thoramsing lokhot pinaba wafam thamlakle oirakliba phibam asida awang khunau mapau koba WhatsApp group ki members singna club maira paibi amadi kendra asigi MLA Sorok haibam Rajen masa yaubiduna miyamna seksina yumdagi mapan thokpidana lainanaba publicity satki amadi fire service ki miyoi kauduna sanitization pangthoki hainasu pawsina makhatari duga mayamaina pathoki biso ki plan ki viewers ngakpigine masung nungsi biduna video sibu like amusum share to biramu amusum channel sibu subscribe to biramu. Thank you.